Hello everyone, welcome back to my channel. Ado hoi ngashigi video se su relief ki materials ka pi ba chatpa gi video hoidoi ne adubo aikoina ngasi chatoi mafam se relief camp oina phajana hangaga yamna protected oi yam safety oi ba mafam adagi hidak langthak chana thakna ba marang kaina lei ba mafam do adu dinatre chirang adagi senjong khunau sai se am toina khuthokna ba mafam ne mayam soina dum khangbi ramani ado sigi sida koi me gi tang 13 2023 nong sam chu ba numi ne sigi sida koi chachari aduga akhona chatlu ba mafam se मखोइना लेबदो खोदि यामना हाइदि रिलीफ कैम्प ओइना लेचगसु खितां क्लब ओइ कै ओइ ओरगा पुंजलगा फजना लेरमगनी ना खनबने अखोइदि अहम चटपा कांदा को मखोइ जे कैगिनो दरना फमनिसिबो कनामसु लेते कैम्प सु प्लेगा जो हापते कैम्प पोस्टर निटर सु हापते कैगिनो अदो दरना फमिबा मयाम से हापे चंगागा हंगसे खोचेना येंगा कांददि नखोइदो कहीं नंगासाई पाव होनबदु नत्रो अदु तौदु नत्रो तौर हाइराब अखोइना हंगबकान अखोइना खोइने हाइन कहीं नखोइ सि लैब्रोन हंगबकान मोइना लैदो अदुगि मफमदुनि ना हाइरेबा यामना उबकान अखोइना खतांग थाजदब कहीं तौरिसे ना खनब मतांगदो अदु होइबा अतै अतोप रिलीफ कैम्प चलुरगदि मिसे दुम फजन लै होय याम नुंगाइतब म फावबदो अदुमाइना सु ओये अदुगा नखोइसु कैगुंबा चंगबदा मतेंग पांगनगदि दुम चटलगा मतेंग पांगबियो अखोइना पिबा मतमददि चेंग हवाई अदगी चाना थकनबा सैनिटरी पेड्स अदगी नुपीगी नुपागी इनवेज के खातो लोइ पिरमनेबको अदो अखोइना नुमितुदा खतंग नुंगाइजगिदेबा हिदाक याहौद्रबा विटामिन्स कुंबदो अखोइदि अदुदो पूरा आमद्रेबको अदुगी मखोइसु अदुदो खितंग दरकार होयना हाइरे हाइदि होजिति मखोइ लेदो लालक्तनिना कै चानी कै थकनी चानी थकनी खंगदबि ले अदुदा सप्लीमेंट्स अमा चारगदि दरकार सु ओय अदुना कैगुमा नखोइदो सु फ्री गुमदि हिदाकुमा मयाम पिरगदि गवर्नमेंट नसु दुम हाइ माइना पिबा खोटपा नखोइ organizations kumba clubs kumba leragade chatpiyo hoi ai wangang badi yam haite ado haitragasu at least aina haiba message se mayamna dum lotion biramgani haina dikhalle हंदकी रिलीफ कैम्प चप्पसिदी एंट्री सु तवे सुमाइन अचाव पिबिरमजिरा मोइसा हा Tamo itu ya. Ucap. Abang itu pun nonton guys. Silin ka wari sana udah na. Masai kau kau na wari sana udah betul. Muốn cái gì phải nào muốn tham quan cái gì đấy Kali sini kita mungkin kalau tahu dia tahu siapa dia ngang yang. Oh, apa kalau
ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯅꯦ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯅꯝꯃꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯃꯥꯟꯅꯕꯤ ꯏꯅꯥꯎꯄꯥ ꯏꯅꯥꯎꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯃꯣꯃꯦꯟꯇꯨꯗ ꯉꯥꯏꯍꯥꯛ ꯂꯩꯕꯗꯣ ꯏꯃꯣꯁꯟꯁ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯨꯕ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯀꯟꯅ ꯊꯣꯏꯗꯣꯛꯎꯗꯦꯕ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯝꯕꯗꯨꯁꯨ ꯄꯣꯠ ꯀꯩꯀꯥꯗꯣ ꯄꯨꯊꯣꯛꯄ ꯈꯣꯠꯄꯗꯤ ꯈꯔ ꯈꯔ ꯅꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯔꯀꯥꯟꯗ ꯇꯞꯅ ꯅꯝꯃꯦꯕ ꯑꯗꯨꯝ ꯇꯞꯅ ꯅꯝꯕꯁꯦ ꯅꯍꯥꯟꯗꯤ ꯑꯝꯇ ꯅꯝꯃꯛꯇ꯭ꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯝꯕꯩ ꯋꯥꯈꯜꯗꯣ ꯂꯩꯔꯨꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯧꯋꯦ ꯍꯥꯏꯗꯤ ꯋꯥꯔꯁꯨ ꯋꯥꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯑꯒ ꯑꯗꯨꯝ ꯐꯖꯅ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯎ ꯑꯃꯨꯛꯀ ꯐꯥꯎꯅꯔꯒ ꯔꯤꯚꯤꯖꯤꯠ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯩꯁꯨ ꯃꯊꯛꯇ ꯔꯤꯂꯤꯐ ꯀꯦꯝ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝ ꯅꯠꯇꯕꯤꯗ ꯃꯌꯥꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯨꯟꯗꯒꯤ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯀꯃꯥꯏꯅ ꯇꯧꯍꯧꯅꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯍꯧꯅꯤ ꯍꯥꯏꯕ ꯃꯐꯝꯈꯩꯗꯣ ꯑꯗꯨꯒꯩꯗꯨꯗꯁꯨ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯍꯦꯟꯅ ꯈꯪꯕꯤꯕ ꯄꯥꯎ ꯐꯥꯎꯅꯕ ꯃꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯕ ꯑꯉꯝꯕꯈꯩꯗꯣ ꯑꯗꯨꯐꯥꯎꯗꯤ ꯑꯗꯨꯝ ꯄꯥꯡꯕ ꯉꯝꯃꯤꯈꯩꯗꯤ ꯄꯥꯡꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯍꯣꯏ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯃꯈꯣꯏꯈꯩꯗ ꯏꯔꯥꯡꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯅꯦꯝꯗꯕ ꯑꯣꯏꯁꯅꯣ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯌꯣ ꯑꯗꯨꯒ ꯕꯦꯁ ꯁꯣꯂꯨꯁꯟꯗꯣ ꯑꯗꯨꯁꯨ ꯄꯨꯔꯛꯄ ꯑꯣꯏꯁꯅꯣ ꯑꯗꯨꯒ ꯑꯆꯨꯝꯕ ꯂꯥꯟꯗꯕꯗꯣ ꯑꯗꯨꯗꯨꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯑꯦꯟ ꯑꯥꯏ ꯂꯚ ꯌꯨ ꯑꯣꯜ ꯁ꯭ꯇꯦ ꯁꯦꯐ ꯌꯨꯝ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯍꯧꯗꯣꯡ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯈꯨꯗꯣ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯇꯧꯔꯒ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅꯅꯦ ꯃꯃꯥ ꯑꯩꯈꯣꯏꯗ ꯄꯣꯛꯆꯕ ꯍꯨꯏꯁꯤꯁꯨ ꯄꯨꯟꯁꯤꯗꯦꯀꯣ ꯃꯃꯥ ꯑꯩꯈꯣꯏꯗ ꯂꯣꯏꯖꯕꯁꯦ ꯍꯧꯗꯣꯡꯁꯨ ꯑꯩꯈꯣꯏꯗ ꯂꯣꯏꯖꯕꯁꯦ ꯄꯨꯟꯁꯤꯗꯦꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗꯩ ꯂꯧꯔ ꯂꯣꯏꯕꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯃꯥꯁꯦ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯇꯧꯕꯅꯦꯕ ꯃꯁꯥꯁꯨ ꯌꯥꯝ ꯐꯔꯤꯅꯦ ꯍꯥꯏꯕ ꯃꯃꯤꯠ ꯄꯥꯡꯅꯅꯦ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯃꯥꯅꯦ ꯊꯥ 3 ꯃꯨꯛꯇ ꯉꯥꯏꯔꯤꯌꯦ ꯑꯩ ꯌꯦꯡꯉꯝꯗ꯭ꯔꯦ